Manipurda thokliba irangsida miyoi chanirom sikhibada PM Modi na awaba fongdokhre leiraga Assamda gari accident thokpada miyoi 13 sikhibada thamoi sokna awaba fongdokhre Mamang sahi lising ani kunumdoi gi May 3 da Churchanpurda epicenter oiduna kuki narco terrorist singna mitei singi mathakta akanba landa chatharakpa sida miyoi chanirom sikhraba yum lising 5 rom tumna mai thaduna manghankraba miyoi 19 rom thiba khangdana leirakliba loinena mayum makai tumna mai thadok pikhibadagi relief camp ta miyoi lising 30 gi mathakta changjafam lawduna awaba phibamda leirakpa tha nipal suraklaba fawbada Bharat ki Prime Minister Narendra Modi na awaba fongdokpadi lairadana ama fawa hangbidana leiraklega ngasi ayuk Assam da thokpa laibak thiba gari accident amada miyoi 13 leikidabada Bharat ki Prime Minister Narendra Modi na thamoi sokna awaba fongdokhre Assamgi Golaghat district ki Dergaon da ngasi ayuk pung 5 tabu matamda tata truck amaga bus amaga thengjinabagi thokdokta angang ama nupi 5 yauna miyoi 13 leikide aduga miyoi 19 na asok apan nangduna manakna po hospital da pukhatun laikanakre laibak tiba accident gi pawasi hek phangbaga Bharat ki Prime Minister Narendra Modi na awaba fongdokhibaga loinana Prime Minister National Relief Fund PMNRF dagi ex gracier oina leikidraba singda lupa lakh ani aduga soklaba singdana lupa lising yankai piragani haina lauthokre kudong tiba nanglaba passenger puba bus adu punna miyoi 95 tongtuna anoba jahi lakpagi picnic party amagi miyoi singni Bus aduna Tinsukia Chilinga Mandir Yorakpada Margarita Romdagi Thorukpa Tata Truck Amana Bus aduda Sapu Kan Thomjilakibani Thawdok adu Laisil ka hena thabadagi thokiba oigani hainasu thajanari